Thoubal district ki Kairinbi Ching, Lisam Lok Ching, amadi Thoubal Kuno gi Ching Sang Pareng da Paktak Nana, Chaglakhiba Lamai, Ayamba Saruk Kanbangam Labasu, ngasi numiyung matung faubugi oina mapung phana muthatpadi ngamdri. Ngarang nung tilpung oho makai khara helakpa matamdagi, mafam khangdana chaglakhiba lamai chaurakna chada maudra phaubadi control tobangam haina fire service na haidi. Lamai chakpugi pau adu hek fangbaga, Thoubal Fire Service ki fire tender sing mafam adu da chang sinduna, lamai adu bu muthatnabagi thabak akan bamong da chathakibani. Lamai chakpa aduna maram oiraga Kairinbi Ching, Lisam Lok Ching, amasung Thoubal Kunogi, Chingmai khara da hoba uwa amasung manamasing ayamba tangoi tana chakre. Hausi faubugi oinadi lamai chakpa adu da yumkai mai chakpa natraga sasan sibagi pau dilaitri. Lamai chakpa aduda Thoubal Kunaw Dalaiba 400 kV mega power project ki saruk kharad da mai wairak padagi fire service ki kangbuna yari poktagi fire tender amasu kauduna mai muthat pagi thabak chathaki hari.